asida maru oina kangpokpidagi Imphal faubagi lambida chathariba illegal tax amadi kihan khanghanduna lalon itik tawriba sing transporter sing amadi gari truck thauba singda tawribasi All Naga Trader Association Manipur Antamna marilainaba singda mideng changbinanaba pungning chingsilakli ngasi Antamna thadorako cherol amagi matung inna aina yadaba maongda sel khaiba amadi namfu hapu tawduna miyamda chatharakliba Thabak asi nongmanongmagi asum hengalakli masida Manipur Leingak nasu micham miyamda Loudrabadi tax asi karamba maongda Loudraba no haina yengshinbidre thawong asi truck thawriba driver singda hena khudong thiningai oirakle kayara khanna wakat labasu hanna yengbidrabanina furup singi marakta nungaina daba fawrakle Community of Tribal Unity COTU na lona kaiba maongda checkpoint thamduna tax oina donation gi mingda pot puba gari amadi pot thaba loiraga halakpa gari singdagi sel kongatli Antam nadi tampakta essential item sing yawhananaba amadi akaiba pidanaba haiduna wafom kaya thamduna lakli adubo aikoina tawjariba sing asi lona yadaba thawong sing asina namsinduna thambagum tawri asigumba situation laklaba fawbada Manipur ge Leingakna thabak paikhat pangamlak trabanina Antamna National Highway ani Senapati Imphal lambi asida matam kaktana economic blockade Chattharagani atay pambay leitre maramaduna Senapati to Imphal lambi asi lakliba October 9 gi ahing nongyaidagi Indefinite economic blockade tawragani haina charol asina fongdorakli loinana khongthang asi laktringai gi mangjongnana Manipur Leingakna khudakta illegal tax tawriba sing tingbiu matik chaba security thambiduna lambi asida akaiba pidana hotnabiu haina Antamna Leingak ki pungning chingsilakli